ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯗꯜ ꯏꯁꯇ ꯌꯨꯑꯦꯁꯀꯤ ꯑꯦꯟꯚꯣꯏ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯤꯚ ꯋꯤꯠꯀꯣꯐꯅ ꯃꯍꯥꯛꯀꯤ ꯒꯖꯥꯒꯤ ꯈꯣꯡꯆꯠꯇ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯒꯖꯥꯒꯤ ꯃꯤꯌꯥꯝꯕꯨ ꯃꯕꯨꯛ ꯊꯟꯍꯟꯕꯗ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯒꯖꯥꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯁꯤꯅ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡ ꯃꯕꯨꯛ ꯊꯟꯍꯟꯅꯕꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯅꯁꯨ ꯁ꯭ꯇꯤꯚ ꯋꯤꯠꯀꯣꯐꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯥꯡꯕ ꯒꯖꯥꯒꯤ ꯈꯣꯡꯆꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯑꯦꯁ ꯑꯦꯟꯚꯣꯏ ꯑꯁꯤꯅ ꯔꯐꯥꯗ ꯂꯩꯕ ꯒꯖꯥ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯐꯥꯎꯟꯗꯦꯁꯟ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯅꯅꯕꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯤꯚ ꯋꯤꯠꯀꯣꯐꯅ ꯒꯖꯥꯗ ꯊꯨꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ ꯃꯤꯇꯤꯛꯁꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯖꯥꯒꯤ ꯔꯐꯥꯗ ꯂꯩꯔꯤꯕ ꯒꯖꯥ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯅꯥꯛꯇ ꯆꯤꯟꯖꯥꯛ ꯐꯪꯍꯧꯅꯕ ꯂꯥꯛꯆꯕ ꯃꯤꯑꯣꯏ 3ꯕꯨ ꯏꯖꯔꯦꯜꯒꯤ ꯑꯥꯔꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯈꯤ꯫ ꯌꯨꯑꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯆꯤꯜꯗ꯭ꯔꯦꯟ ꯐꯟꯗꯅꯁꯨ ꯒꯖꯥꯗ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜꯁꯨ ꯊꯝꯈ꯭ꯔꯕꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥꯗꯒꯤ ꯏꯟꯗꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯇꯥꯔꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯃꯈꯥ ꯇꯥꯕ ꯊꯥꯎ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯃꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ 50ꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯨꯑꯦꯁꯇ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯊꯥ ꯑꯁꯤꯒꯤ 9ꯇꯒꯤ ꯍꯧꯅ ꯇꯥꯔꯤꯐ ꯂꯧꯔꯛꯀꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯗꯕꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯏꯅꯔꯖꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯅ ꯇꯥꯔꯤꯐ ꯆꯥꯗ 15 ꯂꯧꯅꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯑꯣꯏꯅꯕ ꯇꯥꯔꯤꯐꯀꯤ ꯆꯥꯡꯗ 15 ꯊꯝꯂꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯅꯤꯁꯤꯡꯅ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯄꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯁꯤꯡꯅ ꯔꯁꯤꯌꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯑꯆꯧꯕ ꯏꯅꯔꯖꯤ ꯏꯝꯄꯣꯔꯇꯔ ꯑꯃ ꯑꯣꯏꯕꯅ ꯔꯁꯤꯌꯥꯗꯒꯤ ꯃꯃꯜ ꯌꯥꯝꯅ ꯍꯣꯡꯅ ꯊꯥꯎ ꯃꯈꯥ ꯇꯥꯅ ꯂꯩꯅꯕꯒꯤ ꯐꯤꯔꯦꯞ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ANIꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯜ ꯀꯝꯄꯅꯤꯁꯤꯡꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯣꯡꯅ ꯂꯩꯕ, ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯔꯁꯤꯌꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯄꯨꯁꯤꯜꯂꯛꯄ ꯑꯍꯣꯡꯕ ꯂꯩꯅꯕꯒꯤ ꯊꯧꯔꯥꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯁꯛ ꯃꯃꯤꯡ ꯇꯛꯊꯣꯛꯅꯤꯡꯗꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯂꯦꯞꯅꯕꯒꯤ ꯄꯥꯎꯇꯥꯛ ꯑꯃꯠꯇ ꯄꯤꯔꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯊꯥꯎ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯇꯝ ꯁꯥꯡꯅꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯑꯃ ꯑꯣꯏꯕꯅ ꯊꯧꯁꯤꯜ ꯑꯁꯤ ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯇ ꯍꯣꯡꯗꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯏꯖꯔꯦꯂꯤ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯒꯖꯥꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯄꯣꯊꯥꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯖꯦꯅꯔꯦꯜ ꯑꯃꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯅꯕꯒꯤ ꯌꯥꯅꯕ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯄꯥꯔꯤ ꯍꯥꯏꯅ ꯑꯥꯔꯃꯤ ꯆꯤꯐ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯟ ꯄꯣꯊꯥꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯐꯨꯇꯦꯖ ꯑꯃꯅ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯑꯃꯗ ꯎꯅꯕ ꯎꯠꯈꯤ꯫ ꯑꯣꯛꯇꯣꯕꯔ 2023ꯒꯤ ꯍꯃꯥꯁ ꯑꯦꯇꯦꯛꯇ ꯏꯖꯔꯦꯜꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯤꯑꯣꯏ 282ꯒꯤ ꯃꯅꯨꯡꯗꯒꯤ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤ ꯃꯇꯨꯡ ꯏꯟꯅ ꯒꯖꯥꯗ 94 ꯂꯩꯔꯤ, ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ 18ꯇꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ, ꯏꯖꯤꯞꯠ ꯑꯃꯗꯤ ꯀꯇꯥꯔꯅ ꯁꯤꯖꯐꯤꯌꯔ ꯑꯃ ꯇꯧꯅꯅꯕꯒꯤ ꯑꯃꯁꯨꯡ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯅꯕꯒꯤ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯗꯨ ꯍꯧꯈꯤꯕ ꯊꯥꯗ ꯀꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯖꯔꯦꯜꯗ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯟꯅ ꯀꯟꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤꯃꯛꯇꯒꯤ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯐꯨ ꯄꯤꯕ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯦꯗ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ
ꯇꯦꯡꯃꯥꯡ ꯄꯤꯒꯗꯕ ꯏꯖꯔꯦꯜꯒꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯇꯦꯡꯃꯥꯡ ꯄꯤꯕꯗ ꯏꯖꯔꯦꯜꯗꯒꯤ ꯑꯊꯤꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯖꯥꯒꯤ ꯃꯤꯌꯥꯝ ꯃꯥꯡ ꯇꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯇ ꯅꯠꯇꯅ ꯆꯥꯛ ꯇꯪꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯖꯦꯅꯔꯦꯜ ꯑꯃꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯌꯥꯈꯤꯗ꯭ꯔꯦ ꯑꯇꯝꯅꯅ ꯆꯔꯥ ꯍꯦꯜꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯝꯕ ꯃꯔꯥꯜ ꯁꯤꯕꯅꯆꯤꯡꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯇꯝꯅꯅ ꯆꯠꯊꯕꯅꯤ इजराइल डिफेंस फोर्स मिलिटरीबू वार क्राइम की मरादा पीनबू होटनरप अमदी हाइने महंग हाइके गजा स्ट्रिप्ट लेबा मियाम पीबा अमदी वारिबसिगी ममासिंग मनुंगदगी अमदी हमासने हमास कुमजा 2023 की अटैक अदुदा अयाम्बन मिचम मोइना मिलिसिंग अमग चनी ट्रामा पुन सिकिबनी गजा स्ट्रिप्ट लान थोलखिब अक्टोबर की तांग 19 स्ट्रिप अदुगी मिफामे पुन ओइना थमलखिब इजराइल जर्मन हॉस्टेज रोम ब्लड बास्की वीडियो अमा पैलेस्टाइनियन इस्लामिक जिहाद न सगोल सिनेमिता थदोखरे वीडियो अदुना ब्लड जातकीना मसक ममिंग ताकचबा अमदी महक थदोकहनब होटनबदा इजराइल गवर्नमेंट हाइजबद उठके महक मसा ताइफे ताइरे अमदी मयांग कंसिलें गजादा लेबा हिप्तुना लेरगा गजादा थोकलिबा चाबा फंगदबा अमदी चरा हिनबगे क्राइसिस अदुगी न्यूज फुटेज येंगदुना लेबा अदु उइ पैलेस्टाइनियन इस्लामिक जिहाद न थदोरखिबा मसी महकी ओइबा अहानबा वीडियो नत्ते एप्रिल की तांग 3 मागी ओइबा वीडियो अमा थोलखरे वीडियो अदुदा महकी मसा पुंबदा चिकपगी अनाबा अमगी मतांगदा महकना वाकतखी अमसुंग महकपो थदोकहनबा प्राइम मिनिस्टर बेंजामिन नेतान्याहु अमसुंग यूएस की प्रेसिडेंट डोनाल्ड ट्रम्पदा महक अपील तौखी महक फाद्रिङैदा ब्लर्मा साकीना नेवा न्यूज फेस्टिवल अदुदा सिक्यूरिटी एजेंट अमा ओइखी मालूमगी तोंगान तोंगान मफमसिंगदा थोकपा थौदोक वाथोक कयागी ई पाउसिंग अमदी सक्नायबा मियोय कयागी वाखल्लोकसिंगबु मियामदा यौहंदुना मियामगी मिट नाकोंग ओहलिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी फेसबुक पेज असिबु अदोमना लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुंकोइना मियामगी सेवा तौबा ngamnanaba सपोर्ट तौबियु हाइजरी निंगसिंगबा याय इपाक ग्रुप ऑफ न्यूज हाइबा न्यूज नेटवर्किंग बॉडी असिगी मिटिंग मखादा इपाक टीवी न्यूज हाइबा यूट्यूब चैनल अमदी फेसबुक पेज असि हांगदोक्तुना मियामगी सेवा तौदुना लागलिबनी।